Haojik ngaki mamang Kwakta da Erang ama thokre hairibi Erang si state amasum central forcing na matam sana hairiba situation asi control thamkre hari hana gumna restore tawre aduga authority singna phungdorapa wapam amana mayamna aranba wapam sing public te sandokpidanaba khangalakli laikan aduna lairibi imaunupi Binita Macha ani Leikhidre haiba khagkhre manembo Macha ani bu Macha da konduna phamungda tumduna leiringai matamda khangauduna Kuki terrorist na kapsilakhiba bomb pokhaibagi soktuna hauzi Imphal gi North AOC da Rasmiri state laikanaduna leiribi oinam ongbi Binita mapureba malem nganmana nahal makhai maki Macha ani Leikhidre haiba khangduna leirakhibado ngasidi Macha ani na mahakpu thadoklamlaga satkre haiba khagkhre hari Macha ani Leikhidre haiba khangkiba asi ngasi hospital asida pauksi yonba lakpada nungtigi phongliba pauksi ama parubadagi Macha ani Leikhidre haiba khangmangam khibani haina Binita gi manembok loidang na phungdokibani ngasi hospital la paumising unaba ama da Binita gi manembok loidang na makhata naiki imaunupi Binita ngasi ayuk khabar parubadagi Macha ani Leikhidre haiba khangmangam khibani haujik Binita na Macha ani pu haina toina hairakhibaga loinana ngehak leitana wanthei karigumbada ayaksu isa ani gi manakta satlagani haina toina kamli ai imaunupi gi matau gi mangamdri taibang sema mapu ayhakusu lauksin biro haiduna tengthaduna kapkhi Laingak na ngayang ki tauksin naraga miyambu pangthanaba thabak tawbigano April 12 gi census ki mipham matam khara yaithokle ZFD Tronglaubi thaudok miyam na penadringai da laingak na miyam gi ihonam thanaba ngayang ki tauksin naraga drama tawtuna miyambu pangthanaba thabak tawbigano miyam na su laingak pairibisingi moithem lang pangthagum si haina ngasi wangkhaida leiba ZFD gi office ta pangthokiba pawgi mifim amada lup asigi convener Jetendra Ningombam na phongdokri magna makhata na haikibada tronglaubi mihat ka mari lainana lengak na UKNA gi miyoi ahum phari hairibadu kadai phawba chumbano amasum asingbano haibadu nainaba mathuktai Tronglaubi mihat ka mari lainana phari hairiba UKNA gi keder ahum adugi manungda anidi hanana phara kangbu singni haina tai Tronglaubi thaudoka mari lainana UKNA gi keder sing adu phari hairiba Gelmond makalamate gi operation satakhiti haiba report lei aduna lenga ki mekeidi gi miyam da tauksinaba drama tawraga miyam pangthanaba honaroidabani laibak thiba thaudo adubu Thokiba Tronglaubi mayai lekai amadi khulasibu ngak siananaba leiriba CRPF ki post aduga kaya yamna lapnabagi haibadu thijinba mathoktai Manipur gi haujik leiriba khunai asi yamna sokchilaba khunai amagi thakta leiri ahing nongyai maktada mayumda tumduna leijaba sahi nauriba angang ani hatkibaduga apokpi mama buna yamna thina sukonkibagi thaudo yamna nungaitaba thaudo mani thaudo adu akan mamongna kandem tawi Tronglaubi da thokiba laibak thiba thaudo aduga mari leinana khoisaunaraba miyamna misam miyambu ngehak siananaba mafam adura central force leina miyam ngak sianba ngamdrabanina makhoi laibigi mathau tadri haina sangsinkhiba protest aduda CRPF na numai kapthorakpagi thaudokta miyoi ani Leikhidra matung makhata na ngarang sunumaina panbadagi soktuna laikatnarakhiba amasu Leikhidre makhoi ahum asi tharaga haujik phawbada Tronglaubi thaudokta Leikhidra migi masing asi punamanga suri malemgi mafam amatada taunadaba mawongda karisu khangjadriba sahi nauriba angang phawba hat pangamliba Kuki militant singi thawang si khwaidigi akan mamongna kandem tawi tamthiba mihat asigi matangda leiba asigi asoba phampai singna kaya yamna kandem tawrakrabano haibisi hangningai oi hairaduna asigumba criminal singa sibu yokhatuna thamlibisingi mayokta miyamna akanba protest athaba mathoktai miyamna su English ngani ga kungo humdoi gi me ahumdagi tholakhiba Erang asiga madi lendana asoba thodang lawduna lakhiba kokomina lawrakpa phirepta sagatpiu ZFD na su mapung phana sagatkani amaromda ZFD na lamdam sida lariba mito miyancha sing NRC pangtoktuna khandoktriba phawba census tawpi yaro haina sangsilokliba khongjanga masum miyamda paksana awareness pibigi campaign adu Tronglaubi thaudok mari lendana matam khara taptharagani loinana census ki matangda thasi ki taragani thoi MU gi auditorium da public convention ma pangthokani haina tawramadu matam khara yeithokli lengak paibdi yauri bising amadi lenga asibu nakoinana sawaliba ruling amasum operation gi MLA singna karam mongda census tawgadabano habi gi wahang hangladuna hauji oiriba phiba masida census pangthokpa matam sati lan tawri miyam tumpham chafam khangdina leiribani census yeithu haiki
मियामगी असाव फाथब ngamlakthri कर्फ्यू की मरकता रैली सनखri लैंगा की ऑफिस थोंग लोनसिनख्रे लैकाई लैकाई दी इरांग हौरकली अमुकोन लुसिंग लुप मंगान सिंधुन रैली सख्रे सीएम को उनख्रे उकिल गवर्नर की गेट मई थादुन सीजनब थौरांग लमली सही नौरीब मसिन मौपा तमथीन हाटखिब अमसुम सीआरपीएफ नहा अहुम नोंगैन कापतुन हाटखिबगी थौदोकसिंग अदुना मणिपुर की मियाम असाव फाथब गमलक्थ्री कर्फ्यू थमना थमना अकीब मत यावदुन वकत खोंगस चनरक्ली पामदब थौदोक थोलक थिंगनबगीदमक लैंगाकना तंपाकी डिस्ट्रिक्ट मंगामक्ता थमखिबना मतम कक्तब कर्फ्यू ngasisu pung amamangtang oirabasu komthokidri masidagi hendokladuna data internet service numit humni thingani hairamrusu makha samthabagi phibamda laikri asawbuna luton kanaraba miya mathang mathang hongnarakpana hanglaingaksu khangduba phibam ama mayongnari koko amina ngasi numitang pung tare tabada lamoi khonang khongda leiba relief camp da leiriba miyamga punna candle lighting pangthoktuna statement tawgadori मधुगी मतुंगदा मथंगी खोंजंग लाउथोकदौरी अमरोमदा लैंगा की लोइसंग सिंग थिंजिनबगी खोंजंगसु संगसंख्री खुंद्राको माइकई की अपुनबा क्लब ऑर्गेनाइजेशन सिंगना सगोल मांगदा लैबा बीडीओ सौंबुम एसडीसी एफसीआई अमदी फॉरेस्ट न सिंगबगी ऑफिस थोंगलोन सिंख्री यानबा पुरक्त्रिबा फावबा मखाथाना ऑफिस सिंग हांगबा यारो हैना लाउथोख्री खोंजंग अदुर सरुक याबा यावखिबा एल जेम्स नाइकी सही नौरीबा अंगांग हाथ की बाहर तमथीरबा टेररिस्ट की थवोंगने मसी ngakpiba yaroidaba maralamani mangnai ki irang asi lusinhangi haiba tarabadi thangjing singda leiba central force laptho aduga pambaina lusingba UNLF ki cadre sing oina thamu irang thokhiba tronglaubi amasu misam hatkiba CRPF ki KM aduda state force thamu Kuki terrorist ki mathakta military crackdown taw illegal immigrants sing mayumda halan kho खुराई कोनसम लैकाई अपुन मलुप अमस अकोयबदा लैबा नुपी सिंगोयबा खोंजंग अमसु कोकोमिगी मियेंग मखादा खोंगसत अमसख्रे त्रोंगलाउबी थौदोकी जस्टिस पियो हाइरी अमरोमदना ओकिल अमा गवर्नर की गेट मई थादुना सीजनबा थौरांगलमली त्रोंगलाउबीदगी अंगांगनी तुमलिंगैदा बॉम्ब पोखायहंदुना हाटखिबा थौदोदुना थमोय सोक्लबा ओकिल अमा ngara nungthil pung amaga minute 15 tarakpada lokbawon gi gate ta masa mathanda mai thajaduna season ba thorang toramadagi police na kalhori masa mathanda season ba thorang toramlibu okil adu Imphal West district manungsanba ngarianbam kwaksify digi sinam apollo se kontragan thu apokpigi ming sinam delen kawi mak two wheeler amata mathanda lakhibani maki gari edu da kerosene haplaga purakhi amasum gari edu khamnaba matuna governor gi gate mayada sangshilalaga kerosene hajinaba ukhi mapham madura duty talamba policing na mapu pharaga city police station da sinnakhi hari amu kona lusingba lupmangana sinduna rally sakre CM gu unakre All Manipur United Clubs Organization amukona sinduna ngasi ayuk pung 12 ga makhairum tarakpada Imphal gi tidim lambida miyam gi asauba protest ama pangthokre maikai kyadi gi lakhiba miyam ga loinana amuko gi thaumisingna kwa kaithil dagi kaisampat tamna wakat khongsat adu lakhi penadraba miyamna Kuki terrorist gi thawong adu yaningde Central Force Manipur thadok tuna satkro haibani singba tuan ma khulaw sing lakhi curfew manungda haurakpa miyam gi ihodu police na control toraga matik ama release anki masing yamlaba police na ngak siendur rally edu hodam lairak masin phawba dakhalaba matung papham adudagi lup manga gi thaumising chief minister unana ba police na singki lusingwasing adu police na CM gi gate tamna pura tungda chief minister yumnam khemsa na lusingba lenga ki mihut kang buama gu unaki amuko gi team aduda MSF poirei leimaro kohor amasum amoba gi thaumising saruyaki aduga lenga ki mekedi gi home minister Govidas Konthaujam MLA Khongmatabam Ibomsa Haikam Dingo Salam Rajen Sapam Nishkanta Paunam Brojen su saruk yakhi pungkhaya me hena wari sanaru rabatungda amuko gi thomising adu mayam na ngaidru leiba mafam adu lakhi mafam adu amuko gi president Sanjoy Sorokhaibamna lenga ki lusingbasing unaru gi pautangki Tronglaubi gi terror attack adu gi matana Manipur lengan lauriba phire basi kari no hainangki maduda government asi tha ani khakta mangairi state asida tangdu leitaba phibam hanjin hanabigi honabigi mathakta miyam gi punchi lanthum mangdana ba akanba section thorang shrokhali
ꯑꯁꯤꯒꯨꯝꯕ ꯇꯟꯐꯝ ꯑꯁꯤꯗ ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡ ꯑꯅꯤ ꯍꯥꯠꯈꯤꯕꯁꯤ ꯂꯩꯉꯥꯛꯇꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯇꯧꯕ ꯌꯥꯕ ꯈꯨꯗꯤꯡꯃꯛ ꯇꯧꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯛꯈꯤ ꯑꯗꯨꯕꯨ ꯀꯣꯀꯣꯃꯤꯒꯤ ꯊꯧꯃꯤꯁꯤꯡꯅ ꯂꯩꯉꯥꯛꯀꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯔꯝꯈꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯂꯩꯒꯦꯔꯥ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯣꯏꯒꯦꯔꯥ ꯒꯚꯔꯟꯃꯦꯟꯠ ꯍꯥꯏꯕꯁꯤꯗꯤ ꯒꯚꯔꯟꯃꯦꯟꯠꯅꯤ ꯍꯥꯏꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯖꯁꯇꯤꯁ ꯄꯤꯅꯅꯕ ꯇꯛꯁꯤꯜꯂꯝꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯅꯥꯛ ꯅꯛꯄꯗ ꯕꯣꯝꯕꯂꯥ ꯃꯌꯥꯝ ꯑꯃ ꯄꯣꯈꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝ ꯑꯗꯨ ꯃꯊꯪ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯍꯟꯅꯈꯤ ꯏꯔꯥꯡ ꯂꯥꯛꯁꯤꯟꯅꯅꯕ CRPFꯅ ꯕ꯭ꯂꯦꯡ ꯐꯥꯌꯔ ꯅꯠꯇ꯭ꯔꯒꯅ ꯈꯨꯎ ꯃꯈꯥꯗ ꯀꯔꯤꯒꯤ ꯅꯣꯡꯃꯩ ꯀꯥꯞꯇ꯭ꯔꯤꯕꯅꯣ ꯇ꯭ꯔꯣꯡꯂꯥꯎꯕꯤꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯐꯥꯔꯦ ꯍꯥꯏꯔꯤꯕ UKNAꯒꯤ ꯀꯦꯗꯔ ꯑꯍꯨꯝ ꯑꯗꯨ NIAꯗ ꯁꯤꯟꯅꯕꯒꯤ ꯃꯍꯨꯠꯇ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯇꯨꯡꯗ ꯁ꯭ꯇꯦꯠ ꯐꯣꯔꯁꯇ ꯁꯤꯟꯅꯗꯨꯅ ꯑꯁꯦꯡꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯈꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯅ इमागी मैरागी प्रेसिडेंट TH सुजाताना फोंदोखरी त्रोंगलाउबीगी थौदोक्ता असो अपन नंगदुना राज मिनिस्ट्रीदा लैकटनदुना लैरिबा असोपसिंगी फिबम हंगबा लाकपगा लोइनना मखोइगी इमुंग मनुंगी मियोइसिंग उनदुना अफफतगी वा तानाबगा मरी लैनना वाफम असि फोंदोखिबनी मागना मखाताना हाय हाउजिक लैरिबा अनौबा लैंगा असि मियामना पेनद्रे लैंगा की सतना कंगलोन अमगुम सिंदोनगी लैतोन फावरबनी हाइबगुम इरांग अदु नेमथनबगीदमक एक्स ग्रेसिया पीरगने मदि केस NIA सिन्नरगनी हाइदुना मियामबु पंगथनबा यारोय जेनोसाइड ओइबा मवोंना टेरोरिस्ट की थौवंग चथदुना पिकलिबा अंगा अनि तुमलिङैदा बम कापसिन्दुना हाटखिबा मदि मदुर खुशाउनरबा मियामना CRPF केम तमना थोमजिन्दुना पेनदबदगी इरांग होरकपदा अतमदुना नुमै कापथोरकपदगी मियोय उम सिखिबगा लोइनना मियोय क्या अमना सोनखि करीगी CRPF ने इरांग अदुबु लक्षिन्दना ब्लैंक फायर नत्रगना खु मखादा करीगी नुमै कापथ्रिबनोंखि सयोल अनिगी मनुंगदा पुलिस स्टेशन खुदिमक्ता CCTV खिल्लगनी सयोल अनिगी मनुंगदा लैबासगी पुलिस स्टेशन खुदिमक्ता CCTV कैमेरा इंस्टॉल तौबगी थबक लोइसिल्लगनी हाइना अटॉर्नी जनरल R वेंकटरमन सुप्रीम कोर्ट फोंदोखरी जस्टिस विक्रमनाथ अमसुम जस्टिस संदीप मेहता की बेंचता अटॉर्नी जनरल ने लैबाकी मफम सिनबा थुंगना पुलिस स्टेशन खुदिमक्ता CCTV कैमेरा खिनबगी थबक कुपनि हिंसिली अथुबा मतमदा कैमेरा इंस्टॉल तौबगी थबक पैखतप लोइरगनी अप्रैल 3 पीखिबा याथंग मतुंगिना यूनियन होम सेक्रेटरीना ngasi कोर्ट लाक्तुना पुलिस स्टेशन खुदिमक्ता CCTV कैमेरा खिनबगी मतंगना पैखतलिबा थबक थोरमसिंगा मरी लैनबा वाफम क्या फोंदोखि तुआन पुलिस स्टेशन सिंगदा खिनबा CCTV सिस्टम मथौ तौदबगी मतंगदा पैखलकपा सु मोटो केस अमगा मरी लैनना यूनियन होम सेक्रेटरी बु कोर्ट लाक्नब खनखिबनी केस असिगी हियरिंग सथरकपदा जस्टिस विक्रमनाथ हाय सेंटर की मैकेडिगी अंडर सेक्रेटरी की थाकता लैबा ऑफिसर अमना मोट सिनबा मरम सादी कुकी न पीस पामदे हाइबसी त्रोंगलाउबी थौदोकना ताकली मरैबाक कनिंगबसिंग पुलिस न योखतपियु G5 कुकी सिंग संति पामदे हाइबसी त्रोंगलाउबी थौदोकना मयेक सिंग ताकली मरैबाक कनिंगबसिंग पुलिस न योखतपियु कुकी नार्को टेररिस्ट बु मायोकनखिबा थौना लिंजेल लैरबा पुलिस पर्सनल सिंगदा इंडिया की गैलेंटरी अवार्ड पीबा ngamdriba sina takpadi aki tujungba english ngani ga kun ngahumdo gi me ahum gi thaudo du india gi thoksil ni haina KCP KYKL Prepak Pro amasung NLF ki apunba G5 thadorap sirola mana hairi siolosna makhata na hairi bana haukiba sa english ngani ga kungo humdegi me humdegi kuki narcotics na lepa leitna satharakli ba aki tujungbu lan kya thingna ba barat lanmini state force ta tengbang khidi dolai thabi amasung anu kol gi attack haukta ki mihat amasung ngarang nan da thokiba tronglaubi gi mihat asiga nakna leidiba barat lanmi singna tumin lesinki असी यौना कुकी की मिसंग लैरिब इंडिया की लैंगानी मखोइद नोनजबद लाइसुरबा लिंजल मानद्रब मैते MLA खरा सिदी कांखद लैब लिनगुमनी मरक्सिदा सिरुम नरुम लैरुरब पुलिस पर्सनल खराना मरैबा कन्ननब थोलखिब सिंगबु पाक्सना फजन पुनसिन बलेथ्री का हेंजिनबा मखोइ खरगी थौंग असिना मरैबा की खंजबा पुलिस पर्सनल सिंगी मिंगससु थियली कोकी नार्को टेररिस्ट सिंगी मयोक्ता लान थेंगनबा ngam स्टेट पुलिस की फिबम मदुदा इमा इबेल सिंगना लालहौब सिंग कदाइदा लैख्रि लैबाक कल्लुलाव हाइना लावखोंखि अमसुम पोथारुरबा लालहौब सिंग अमसुम नहा कयाना थौना लैना लैजब खुलाई पाइदा टेररिस्ट कम्युनिटी सिंगबु मयोनखि लेकाई खुंजासना लाल की मही तंबीदुना निंगथौ पालिंगैदा युमथोंग खुदिंगी लाल की खुलाई सिजनबा लाल की हुयन लालोंग हायहनबा अदुगुमना पाक्सना लालहौब योरंबा सिंगबुना मियामना कुसु खुलाई सिजनबगी लौक्सिंग तंबिखि इमा लेबा कंदबि यादी खंदुना ममा मपा सिंगनसु मसा सिंगबु लाल की मही तमहनबा यहनखि मतम अदुरा लालहौब ओइबा ओइदबा थोइदोकना थिनखिदि
ngamjaba tengbang pinaduna tampaki mafamsingda Kuki narco terroristsingbu maithiba pikhi adubu adumoinamak aki tujungba lanthengi maisa phangdriba police officer kharana English ngani ka kungo humdugi me ahumgi thaudokdagi maraiba kannaba tholakhiba singbu lalhaubani paisa khaibada senai haina maral pisinduna paktungna fagat pawri mi ama phabada lupa lakh sanghanduna sel thungi saithing imung manungda mayokna hali center na Kuki terrorist singda phongna mating pangkhibadagi ima evel ahallaman singna naha singbu mayumdagi kaukthokna duna lanthengna khibani makoibu lalhaubani hariba mama mapa singbusu lalhauba semgatpa singni haina maral pisilakani matam saringaida police officer khara si miyamna asuma pautak pibiyo phagani narco terrorist oikraba Kuki singna peace pamdi lan lepningdi haibesi handaki tronglawbigi miyat asina takpani makhoina asawbu lan amagi masak paisinba lepti lanjao si thoidokna mari leinaba lanati iraibak thugaiba lani asiguma lan ama thingnaba haibesi sel thunga mari leinaba potlam kya mathoktai maraiba kaningba naha kya semkatpa mathoktai imung manungi awa polum kya su yengbi pham thui haibesi ikhang khangnarba wafum ngaktani yegnaba singidi drug lalonduna asobo sinjau tanmani aikhoi miyamdagi ngamjangamba pirakpa tengbang lantheknabani thauna lingjel laina narco terrorist singbu mayona khibasi more amasum feri area singda posting tarama police personnel singa masum Leikhidre ba moregi SDPO CS Anand makhoi khra sini makhoi bo owang mathakta ikai kumne narco terrorist singa central armed force singa pullaga police post da question laga landara ki butan famda kana na police officer singda thauna lingjel happy khibagi haibasi khallaga naha sing mapangal khalaningba police personnel kya leitabanati makhoi gumba isil ina oina wakal taminasi hiram khudimakta India mipal tanganduna thamliba lairaba imungaktani I masel oiriba police personnel kharana khulngak pasingbu faaduna imung manungda sel thungi saithing pibasi makhatana tawbigano maraksida okil singna su angamba thakta police singna khulngak pa masumi sam singda maral pisinbagi case singasi thengnabada mating pabiyu tangai fadaba senpam adukhak lobiyu bayum thadoktuna laibak kannaba tholakibasing lairamdrabad iramda Manipur asi sayan ngayenaduna Manipur thugwainingba furup singda nahanna Delhi na khudol tamthokhiba yarambani haibasi khangsiari Kuki singna TS Muivah khagkhre haina media khrada sandok aranbu wafamni asangkasar Yellow furo khudimana Kuki terrorist amadi makoibu sagwalibisingi mayokta punna thengnaminasi haumi Kuki terrorist amadi mabu sagwalibisingi minungsi yaudraba tamthiraba sagi lisa singasina yellow misingi marakta hena sessionanaba mariya mapiri masigi sessionanaba mariya si sagana virus no haumi na matam kuina sagalakpa thaudang adu hena khumang sokshin lale hari lobasina thadorakpa sirola mana haribana aikhoigi marakta thajanadaba nungsinadaba khudaki phaw miyoi kaya amadigi aikhoi ngasisu section honaba changi ipai puna aikhoi gi damakta piramba lam thamsi yeknaba singdagi kannaba puna thengnaminaba matam sapsari loidana thengnaminaba si matam supagi ohengadabani Kuki amasum akhoi bu sokoliba singasina iramda masibu masetana thugainaba wakhal tadrib angangdagi hauna ahal aman kaya ama leptana hatkri makhatana su halakhigani tronglawbigi pikliba mama mapana mapu mabena nungsina thamjariba angang masa ani hatkibasina ahanmanati Leikhidre singasigi ex gracia lakun pigani hana government haibasina miyambu hena thamoi suwali miyamna pamri ex gracia dunati miyat pasinga du phaduna serak piba terrorist singa duna pairi bukhulai singa du sithadana khongwatpa Kuki foreigner singbu lamdam masidagi maru fangna muthatpani hena spau sna makhatana phungdoraki lupa lakh tara kun adudagi hena makhoibu nungsibiba miyamna lupa tara kun khaiduna mating pangman hena yamgan hena phungdoki